BAHUJANA Sahitya Academy National Committee of India Manipur State CELIN Digital TRIKON for World Foundation Any Reason Amadi GHYANRATANA Ngapigani GHYANRATANA Sahitya Academy Manipur State Branch KPUNNA KHUTSAM MINADUNA BAHUJANA Sahitya Academy National Committee of India na LAMDAM ASIGI TONGANBA HIRAM SINGDA MASAK THOKNA THABAK TOURIBASINGBU KHANGBIDUNA PIBA National Award Ngasi Manipur Press Club ta mana Lanthokpa Amadi Okpagi Thouram Pangthok Khre Thouram aduna Imphal West Jilla Parishad ki Chairperson Laisram Bobby Devi CELIN Digital ki Chairman oibata natana BAHUJANA Sahitya Academy gi Manipur State President oina Thauburiba Phanjobam Lanajit Singh MS MC's Heart Surgeon Dr. Khetrimayum Kala Singh IRE Group of Institute ki Principal Dr. N. Rajiv Kumar Singh, Social Worker Ilangbam Sobit Amadi, Tamenglonggi Divisional Forest Officer Kharibam Hitler Singh na Athoiba Mithunglen Singh oina sarukya ki. Makatarakpada Phanjobam Lanajitna Makataraduna, LAMDAM ASIGI Tonganba HIRAM SINGDA MASAK THOKNA THABAK TOURIBASINGBU MASAK KHANGBIDUNA BAHUJANA Sahitya Academy National Committee of India na PIBA National Award haukiba chahi Lisingani Kunmarida New Delhi gi Godabari Auditorium da Pangthokpa Thouram da Lanthokhi adubu LAMDAM asida thokliba loisinba naidraba irangasina maram oiraga LAMDAM asigi mana phanglaba sing lakpa ngamkide hairiba mana sing adu ngasi BAHUJANA Sahitya Academy National Committee of India Manipur State na Lanthokpa ka loinana mana phanglaba oja guru sing asibu ikai khumnaba amadi taramna okpani haiki ngasi akoina ngasi pangthoiba thoram se 2024 da akogi national award phangkhraba adugumlaba manipur gi tonganba field da leiba oja guru sing ahlaman sing sida akoini kai khumna utkadabani ngasi 2024 gi se ngasi uribasi kaigino aichi yamna achouba wahang amani maramdi kaigina da masi already New Delhi da akoi Godabari Auditorium da masi pangthokhrabani tawbatabu makhoi maduda manipur dagi award sing asi attend tawba ngamgidaba Madusu Manipur hauji loisanba naidana leiriba asigumlaba communal conflict sina maram moidana makoi chatpagi khudong jaba lekhidaba maduna makoi gi damakta akoina tongana akoina head office da kane application am ijabani ado head office tagi su madu pangthokpa yare haibagi ayabuda akoida pirakpadagi akoina mase yamna thenga ju thengna masi pangthoksa